Kamjong District ki Manung Chanalaiba Kaka Trade Center S Choro amade Aloyo Khulda Pangthokpa Free Medical Camp ta lenga ki Dr. Singh Lakpiu haibe yakidrei Tampakta Manipur gi Ngamkhei kaibu yaroi haina laubogi mahut Ngamkhei paring da laidipa ipa icha sing asina aikhoi gi Ngamkhei karam na ngak seli haibedo khangminaba matam oire haina People's United Youth Alliance Puya gi President Longzam Abothe Maitei na phongdorakle Indo-Myanmar Ngamkhei paringi border pillar number 92, 93, 94, madi 95 ki manak takna leiriba Kaka Trade Center, Jet Choro amadi Aloyo Khulda Puya amadi Directorate of Health Services, National Health Mission Manipur, Foothills Naga Coordinating Committee FNCC na silaga nominini chupna pangthokiba Residential Free Medical Camp amadi Health Awareness Camp ta wafamase mahakna phongdokibane. Health care maduga mari lainana mahakna hai iramdam Manipur asida choina khundaduna aponbagi saktam amade ngamkhai ngakliba phurupsing asida angamba mateng kharada oiribasu pangba ngamnabagi pandamda kemasi pangthokpani adubu laibak thibadi ngasigi kunmathoi suba chahi cha yauraba matam asida khul asida electricity fangdana lairamba asina kemasi pangthoknaba honabada achauba awaba ama mayoknakhi Kemasi ahanba numita tampaki Dr. Singh Lakpiu haiba yadabadagi Kamjong District ki CMO da haizaduna District asigi Dr. amadi nursing loinana kemasi pangthokpa hauki Nini chanba numitadi puyana haizarubada harau yabirakduna Dr. Tharoism Uthan mafam asida laktuna free medical camp asida saruk yarakhi asiguma chiraba tanja asida Dr. Tharoism Uthana mafam asida lakpiduna health camp asida saruk yabiba asigidamak hainingai leitana thagatpa phongdokle loinana tampakta Manipur kaibu yaroi haina laubugi mahut aikhoigi ngamkhai ngak seliba phurup singasi kamdongna hingli haibadu khangnaba honabaga loinana makhoida angamba mating pangnaba honaba changi amaromda trade ki maru oiba mafam ama oirakpa yariba khul singasi ningthina ngak senbagi tangai fadabasu lei haina mahakna phongdokhi Mathungna koi kangan achauba yenthok satana hida lang taksing free da pidana mari leinaba odomo sing kang siktana ba duga kang hidak sing leidana angamba thakta hona iba sumaina atop leiba Manipur gi kasing gya da leibiriba tapak da katang akoi Manipur gi ngamkhai kai ba yaroina lawo no taba ngamkhai da la kanda Manipur gi ngamkhai da leiba pipam se sini aduga akoi Manipur da khunda leitar minariba ngamkhai da Manipur ngaiba akoi gi ipa isa sin law sing se karamba thakta hingi haibado akoi khangminar kanda Masi saruk yaminabagi tangai padama matamdu oire haibagi tanjadu People's United Youth Alliance Puyagi maikaidagi ayakna thamjari Kaka Jet Choro amadi Aloyo gi khunja singda hidak lang thaklim da phanganba khaknatana kangkhan amadi atei nongbada changdaba yadraba potlam kaya tingbang kiba thoram aduga mari leinana Puya gi spokesperson oinam niker sana hai chingmi tami anigi mari henna phagat hanabagi pandamda free medical camp masi pangthokpani camp masi mapung phahan pada chawna mating pangbi kiba FNCC gi thomi singbasu thagatli haitna mahakna phongdokhi Sige sungul ba medical kenoje free medical game asi pangthuk sabni nasi pangthuk sariba free medical game asidagi horakana akoina Manipur gi kachin kuya sinba thungna amadi akogi haksel gi tangai phadaba amadi awaba nangniba manung hanjanba lamsingda leiriba chingamani tonggi era khudimukta akoina khoina satuna sigumlaba free medical game asibo akoina mass oina sathagani haiba wafam simu thamjari loinana nasidagi horakana changjlaiba akoina puyana sangin gudriba sugumba khungthang sida iramda masida kunai sida leibiriba mipung khudimongna punna sawgatpiyu amadi punna akoi pangthongmina si haiba wafam du puyagi maikedi thamjari Medical camp pangthokpa aduga mari leinana FNCC ki convener NG Akhiu amade Upper Kaka gi headman P Hongyo na hai mapan lebaki khut yaurga landarakhiba aduna ajoba chaitheng ama piringai cheirakasida Puya gi thomi sing mafam asida lakpiduna free medical camp pangthokpiba asigidamak hainingai leitana thagatpa phongdokle Ngamkhei paring thalaiba khunja sing asi ana layeng ki awatpa asi khakta natana border paring da lapna leiba khul sing oibana karigumba pot ama leinaba honabada ahenba senfam kaya chatle asigumba hiram kaya da sothana leiriba khul sing asida lengakna ahenba mityeng changbinaba mahakna mari leinaba singi pukneng chingsinke Sena lakpiraga hidak mayam vitamin
hakchang phanangai aduga atop hidak maruiba hidak pubiraga ekoi bibi haibse ekoi didamakti yamna nungai bani aduna ekoi puyana sumaina imphal da leiraga nakoi ne sinbi ba haibse ekoi expect toramde aduna koi na nusibagi ekoi gi mi si border da leiriko hana nakoi na nusi na lakpiraga sumaina sinbi bse nakoi gi mathak da su awat ba losing panggan aduga mingonda pangbi ba haiba ni mama amamam oisru haina ai haningi Manipur ki borders Burma ka taina bajaga Kaka Trade Center amasung Namli Wangli amasung Choiro Oloyo adugi jaga sida 2 days medical free camp moina sinja langjaduna ngasi mafam sida hauji hauji chataduna lei hauji asida leriba mi singsida nahange isu asida mapangi external aggression yauraga asomda khun mai thabiba asomda leriba mi singda tangdu leitaba leitaba mental trauma leriba matam sida physical gi chanaba thaknaba khaglatana mental gi medical gi awatpado u hauraga hojiki ekoi gi puya gi timsina lakpiraga asi mafamda sinbibase ekoi gi local gi mi singsu yamna kanaba phangan